wari asimaki mamangi ahanba pandupta thaugi khoni phangba thau sungdokpada prithivigi oina Americana khwaidagi makok oikre sab manana Americana thau sungdokpa thau yonbagi thabak asigumna prithivigi manungda leiriba atop lam kaya dasu America gi thau sungdokpagi mataw asi tamnaba horaklame Leinungdagi thau lokthoknaba mafam da magi araibi paisa thadaduna hotnai asumna sum hotnaba asina 20th century gi matamda Middle East ki laibak singdasu sungdok triba leinung gi thau marang kaina leire haibasi khangnaba horaki Britain gi geologist George Bernard Reynolds na matamduda Persia laibak haina khangnaramba aduga hojingna Iran haina khangnariba laibak asigi tongal mafamda chahi tara chupna sungdok triba leinung gi thau thokfam mafam thiki kaina thangda 1908 ta sungdok triba thau thorakpa thengnai thau asi thengnaraba matungda Anglo Persian Oil Company Limited semgatuna thau lokthokpagi thabak hauki adubu British laibakna monopoly chatharakpa horaki haibadi company asina phangliba leinungdagi lokthokliba thau asi prithivigi tongal ba mafamda thadoi company gi share saruk British na henna leibana Anglo Persian Oil Company Limited Persia laibakta leirabasu company asigi lalol itik tawbagi atongba senpham ayambade British na phanglamme asingba Britisher sing aduna namlo naba Longnam tawbo oina 1933 gi matam aduda Anglo Persian Oil Company Limited ki matangda Britisher amasung Iran anigi marakta sandhi yanase gi warol inaki yanaba adugi matung inna Iran da Britisher na salairiba Anglo Persian Oil Company gi thabak thoram asigi compensation oina Iran laibakta paisa yamna pigani aduga thau lokthokpa amasung sungdokpagi thabak thoram asida Iran na company asida yelaktanaba haina Britisher amasung Iran anina sandhi taunakhiba yana cherol aduda panki British na salairiba Anglo Persian Oil Company Limited na Iran laibakta phangliba thau asi makhoigi laibak maktada phangbagumna maning tamna singthoktuna thau sungdokpa amasung sungdoktriba thau yonbagi thabak chathai September 1939 dagi September 1945 fawba chathakiba Prithvi pumbagi achouba lanjau adugi matam asidasu gari thoba aeroplane paiba amasung bomb sabana singbagi maramda thaugi maru oiba yamna laikhiba matam asida Britisher singna thau marang kaina Iran laibaktagi singthoklaga yonkhi asigumba asida 1951 da Iran mikap thokpa horaki makoina makoigi laibaktagi atoppa laibakta thau kothokhtuna achouba senpham talaga leire haibasi khanglakhi masina maram oiraga sungdoktriba thaugi hangleba oil company pumnamak government of Iran na nationalized tawduna lausinkhi asumna Iran da thau phangkhiba masung lokthokpa horakpagi matam adudasu Middle East ki Iran ga thangnaba laibak singda thau thiba hokhibani 1938 ta Saudi Arabia gi mafam amada thau phangba ngamki American company ama oriba Arabian American Oil Company na thau sing thokpagi thabak matam adudagi haukhibani matam aduda Saudi Arabia di maikai marimak yamna saba marubhumi ngaktani aduga matam adudasu Saudi Arabia laibak si prithivigi khwaidagi lairaba laibak singi manungda challiba laibak ama oirame atopa laibak tagi saidang laga hinglamba laibak ne Prithivigi ahan balanjau loirakpa aduaida New Zealand gi mining engineer Major Frank Holmes na Saudi Arabia da Thao Thokfam mafam leibagi oithokpa lei haibasi phongdok lamkhibani maramaduna jahi kaya changna Thao Thokfam thibagi thabak Saudi Arabia gi tongan mafam kaya amada chathaki adubu phangba ngamkhide Prithivigi ani suba lanjau horaklamdai matang ungkhanaba matam aduai 1938 chahi da Arabian American Oil Company na Daman Koba Saudi Arabia gi mafam amada Thao Thokfam thengnakre yamna marang kaina Daman gi tongan mafam da Thao Thokle 1944 da Arabian American Oil Company da Saudi Arabia gi mafam atopadasu Thao thiba amasung Thao singthokpagi thabak mapung phana sinare hanana charam thaklam khangdana marubhumi ngakta ngairamba karigumba pambi pothok marang kaina houdaba mafam asi matam aduda sungdoktriba thau marang kaina phangba amasung Saudi Arabia gi mafam kayada sungdoktriba thau phangba maramna tapna laibaki oina paisa paiba hengalaki asumna prithvi pumbagi lairaba laibak single list ta salamba Saudi Arabia thau marang kaina thokpa maramna prithvi pumbagi oina paisa paiba laibak singi manungda ama oiba ngamle report amagi matung inna 2016 phawbada Saudi Arabia da thau barrel million 90 yauna singthoktuna sijinnaba
ꯌꯣꯟꯕ ꯇꯧꯈ꯭ꯔꯦ ꯑꯁꯨꯝꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯇꯣꯞ ꯂꯩꯕꯥꯛꯇꯁꯨ ꯁꯨꯡꯗꯣꯛꯇ꯭ꯔꯤꯕ ꯊꯥꯎ ꯊꯤꯅꯕ ꯍꯣꯠꯅꯔꯛꯈꯤ 19th centuryꯒꯤ ꯃꯇꯝꯗ ꯔꯁꯤꯌꯥꯗ ꯁꯨꯡꯗꯣꯛꯇ꯭ꯔꯤꯕ ꯊꯥꯎ ꯂꯩꯅꯨꯡꯗꯒꯤ ꯂꯧꯊꯣꯛꯄꯒꯤ ꯊꯕꯛꯁꯨ ꯍꯧꯈꯤ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯂꯩꯕꯥꯛ ꯈꯔꯗ ꯁꯨꯡꯗꯣꯛꯇ꯭ꯔꯤꯕ ꯊꯥꯎ ꯂꯩꯅꯨꯡꯗꯒꯤ ꯆꯤꯡꯊꯣꯛꯂꯤꯕ ꯑꯁꯤꯅ ꯂꯩꯕꯥꯛꯁꯤꯡ ꯑꯗꯨꯒꯤ ꯁꯦꯟ ꯊꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯍꯦꯟꯒꯠꯄ ꯂꯩꯕꯥꯛ ꯑꯗꯨ ꯄꯩꯁꯥ ꯄꯥꯏꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯉꯤ ꯑꯗꯨꯅꯕꯨ ꯃꯤꯗꯜ ꯏꯁꯇ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯩꯁꯥ ꯄꯥꯏꯕ ꯂꯩꯕꯥꯛ ꯑꯗꯨꯗ ꯃꯑꯣꯡ ꯇꯥꯕ ꯁꯨꯄꯔꯀꯥꯔꯅ ꯆꯤꯡꯕ ꯂꯩꯐꯝ ꯑꯣꯏꯔꯤꯕꯅꯤ ꯁꯨꯡꯗꯣꯛꯇ꯭ꯔꯤꯕ ꯊꯥꯎꯁꯤꯡ ꯂꯩꯅꯨꯡꯗꯒꯤ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯆꯤꯡꯊꯣꯛꯄ ꯂꯩꯕꯥꯛ ꯑꯇꯣꯞꯄꯗ ꯌꯣꯟꯕ ꯑꯁꯤꯒꯤ ꯀꯝꯄꯤꯇꯤꯁꯟ ꯀꯟꯅ ꯇꯧꯅꯔꯛꯈꯤ ꯑꯉꯝꯕ ꯊꯥꯛꯇ ꯊꯥꯎ ꯆꯤꯡꯊꯣꯛꯅꯗꯨꯅ ꯌꯣꯟꯕꯒꯤ ꯊꯕꯛ ꯇꯧꯅꯔꯛꯈꯤ ꯏꯀꯣꯅꯣꯃꯤꯛ ꯊꯤꯑꯣꯔꯤꯗ ꯁꯄ꯭ꯂꯥꯏꯅ ꯍꯦꯜꯂꯕꯗꯤ ꯃꯃꯜ ꯍꯟꯊꯔꯛꯄ ꯑꯗꯨꯒ ꯁꯄ꯭ꯂꯥꯏꯅ ꯋꯥꯠꯂꯕꯗꯤ ꯃꯃꯜ ꯇꯥꯡꯈꯠꯂꯛꯄ ꯃꯍꯧꯁꯥꯅꯤ ꯑꯗꯨꯝꯅ ꯊꯥꯎ ꯆꯤꯡꯊꯣꯛꯂꯤꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯥꯅ ꯉꯝꯕ ꯆꯥꯡꯗ ꯊꯥꯎ ꯆꯤꯡꯊꯣꯛꯂꯒ ꯌꯣꯟꯅꯔꯛꯄ ꯑꯁꯤꯅ ꯁꯨꯡꯗꯣꯛꯇ꯭ꯔꯤꯕ ꯊꯥꯎꯒꯤ ꯃꯃꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯟꯊꯔꯛꯈꯤ ꯍꯤꯔꯝ ꯑꯁꯣꯝꯗ ꯁꯦꯞꯇꯦꯝꯕꯔ 1960ꯗ ꯐꯝꯈꯤꯕ ꯕꯥꯒꯗꯥꯗ ꯀꯣꯟꯐꯔꯦꯟꯁꯇ ꯂꯩꯅꯨꯡꯗꯒꯤ ꯊꯥꯎ ꯆꯤꯡꯊꯣꯛꯄꯒꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯂꯩꯕꯥꯛ 5 ꯍꯥꯏꯕꯗꯤ ꯚꯦꯅꯦꯖꯨꯋꯦꯂꯥ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥ ꯀꯨꯋꯦꯠ ꯏꯔꯥꯛ ꯑꯃꯁꯨꯡ ꯏꯔꯥꯟꯅ ꯄꯨꯜꯂꯒ ꯌꯥꯅ ꯋꯥꯔꯣꯜ ꯑꯃ ꯁꯍꯤ ꯇꯧꯅꯗꯨꯅ ꯌꯥꯅ ꯄꯊꯥꯞꯀꯤ ꯋꯥꯔꯣꯜ ꯑꯃ ꯁꯦꯝꯂꯗꯨꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯣꯐ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯑꯦꯛꯁꯄꯣꯔꯇꯤꯡ ꯀꯟꯇ꯭ꯔꯤꯁ ꯁꯝꯅ OPEC ꯀꯧꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯁꯦꯝꯈꯤ ꯍꯧꯔꯛꯄꯗ ꯂꯩꯕꯥꯛ 5 ꯈꯛꯇꯅ ꯄꯨꯜꯂꯒ ꯁꯦꯝꯂꯛꯄ OPEC ꯀꯥꯏꯅꯊꯪꯗ ꯀꯇꯥꯔ ꯏꯟꯗꯣꯅꯦꯁꯤꯌꯥ ꯂꯤꯕꯤꯌꯥ ꯌꯨꯅꯥꯏꯇꯦꯗ ꯑꯔꯕ ꯏꯃꯤꯔꯦꯠ ꯑꯜꯖꯦꯔꯤꯌꯥ ꯅꯥꯏꯖꯦꯔꯤꯌꯥ ꯏꯀ꯭ꯋꯦꯗꯣꯔ ꯒꯥꯕꯨꯟ ꯑꯪꯒꯣꯂꯥ इक्विटोरियल गिनी अमसुंग कोंगोनचिंगबा लमसिंग यावसिंदुना OPEC की मेंबर कंट्री मसिंग यामखलखि मरुओइना OPEC की मथौ असे मेंबर ओइरिबा लैबाक सिंग असिना लैनुंगदगी थाव कयामना सिंगथोकनी कयाम योनगनी अदुगा ममल कयादा योनगनी हाइबसे मखोगी मेंबर कंट्री ओइरिबा सिंगना फमिनदुना लेपि अदुबु अमेरिका अमसुंग रशियादी OPEC ते याउदे मखोइना OPEC की मखादा थावगी ममल लेप्टे अमसुंग योनदे लैबाक अनिसिदी मसा मसाना लेप्चबा ममल अमसुंग मसा मसाना लेप्चबा चांगदा लैनुंगी थाव सिंगथोकपा अमसुंग योनबगी थबक तौय December 2016 दगी OPEC ना OPEC ते याउदबा लैबाक 10 गा लोइनना याना वारोल अमा साइन तौनदुना यानाखि मदुगी मतम अदुदगी OPEC अमसुंग OPEC plus हाइदुना थाव सुंगथोकपा अमदि योनबगी चनबा थाब रेगुलेट तौनबा ऑर्गेनाइजेशन अनि लैखि 1973 अमसुंग 1979 गी oil crisis थोखिबगी वरी तामिनसि थाव थोकपा लैबाक अमसुंग थाव थोक्तबा लैबाक थीदना थाव पुथोखिबा मतुंगदगी पृथ्वीगी मफम अयामबदा गाड़ी लैनबगी चांग अमसुंग गाड़ी थौबगी चांग अदुकी मटिक हेंकलखि ममांग मतम अमदा लैरंबा गाड़ीगी मसिंग अमसुंग हौजिक लैरिबा गाड़ीगी मसिंग अदुकी मटिक यामख्रे इरमदम मणिपुर असिदसु अदुकी मटिक अवोनबा ओरे लैकाय अमदा गाड़ी अचौबा अमा लैबा इमुंगदा करिगुंबा इमरजेंसी लैबा मतम हॉस्पिटल दा अनाबा पुखलक्पा मतमदा वाइबा चटनरमे अदुबो हौजिकति युम खुदिंगमकी गाड़ी मचा अमममदि सुंगसोय सोयदना लैनबगी चांगदा लै लैतबसु यावरे अदुबो मागी हेक थंगनबा युमददि सोयदना गाड़ी अमदि लैना गाड़ीगी मसिंग अदुकी मटिक हेनगटले थावगी मरु ओइबसि अदुकी मटिक हेनगटले अदुनबु मणिपुर गुंबा चिंगना कोइना लैबा लम असिदा चिंगदा करिनोम हेक नोमबगा तंपाक्ता थाव लौनबगी थाव पंपसिंगदा क्यू सांगना लेपनबगी ममी उरिबनि अदुमना थाव सुंदोकलिबा लैबाकसिंगदा करिगुंबा अमा हेक तौबदा पृथ्वीगी अटोप्पा लैबाकसिंगदा वानाबा हाका लाउनाबा थेंगनै अदुमना वर्ल्ड वार 2 गी मतुंग 1973 अमसुंग 1979 दा थाव तांगबगी अमसुंग थाव फंगदबगी क्राइसिस थोखि 1973 दा थोखिबा ऑयल क्राइसिस असिना सीरिया लैबाक इजिप्ट लैबाक पुनसिलगा इजराइल की मथक्ता लान तौखि लान अदुबो योम किपुर वार हाइना खंगनखि महौसादगी होना अमेरिका दे अरब लैबाक सिंगा यानदबगी ममिता योम किपुर लान की मतमदा अमेरिका अमसुंग जापान लैबाक ते इजराइल दा टोंगसिनदुना सपोर्ट तौखि मरम असिना अरब लैबाकना सावरदुना OPEC ते यावरिबा अरब लैबाक सिंगना जापान अमेरिका अमसुंग वेस्टर्न यूरोप दा लैरिबा लैबाक सिंगदा थाव योनबा लेपखिबदगी ओइखि चौखटपदगी चौखटलबा लैबाक सिंगता नतना पृथ्वी पुंबगी सुपर पावर ओइरिबा अमेरिका दा फावबा थाव फंगनददुना यामना अवाबा मायोकनखि योम किपुर वार दे अटेनबा ओइना 1973 गी अक्टोबर 6 तगी चहिदुमकी अक्टोबर 25 फावबदंग चथखिबा अटेनबा मखलगी लाने अदुबु थाव योनबा लेपखिबना पृथ्वी पुंबदा पीखिबा साफुदी हिरम खुदिमक्ता थोइदोकना असोकपा ओइखि अदुमना हाइरप मानबा मवोंगदा इरानदा इरानियन रिवोल्यूशन थोकपना मरम ओइरगा 1979 दा अमुकसु ऑयल क्राइसिस थोखि लैबाक अमदा अदुगुंबा रिवोल्यूशन थोकपा अदुना हाना तौरंबा नोंमगी थबक थौदा थबक इंखांग पुनमक अदुकी मटिक अकाइबा ओइ
Leinungdagi sungtoktriba thau chingthokpagi thabak lepkhibana maram oiraga Prithibi pumbagi oina supply chain da demand na henkalaktuna oil crisis thoki aduga loinana 22 September 1980 dagi 20 August 1988 fawada chathakhiba Iran Iraq war manungda 1981 gi matam aduda sungtoktriba thau gi mamal ase barrel amada $13 thoi gi chang oike aduga ikon konna anouba oina 2020 da thokiba oil crisis asidi angakpani Prithibi sinba thungna COVID-19 sandorakhiba sorokta chelama gari punamak lepkhiba mi khudingmak yumdagi mapan thoktana leikibana sungdoktriba thau yoliba leibak singda haningai leitana sapu piki sungdoktriba thau yolamba leibak singi selthum nongmada haningai leitaba changda leibak adugi selthungi phibam amang ata thoke yonpham leitaduna singthokliba thau sing adu leibak ta leibinaba thau thokliba leibak singna paisa piduna lehenki thau gi history da record ne ayon bana areibada paisa piduna thau lehen ba haiba sisu angakpani sungdoktriba thau gi mamal ase April 2020 da barrel amada $18 gi chang oiramba du May 2020 fawbi atenba matam asida barrel amada minus satuna minus $37.63 oiduna oil crisis thoki hiramasida OPEC ta yauriba leibak singi meeting pangthoktuna matamdu da singthokliba thau gi chang ase hanthana singthoknaba warep naki OPEC na warep adugi matung inna OPEC plus ki leibak singdasu warep asigi matung inna thau singthokpagi chang ase hanthana singthoknaba haiki adubu Russia na asiguma warep asigi wangmada thau singthokpagi thabak adu masana maromdom lepchabaga loinana masa gi apamba mawongda singthokningba changda singthoktuna yonki global market ta angakpa mawongda sapu piduna thau gi keitel pumkai kaire OPEC ki leibak sing amasung Russia gi hana leinaramba mari loiki tungi thau gi phibam khara hairabada hojik leiriba aikhoi gi social status thau yauramdrabadi thoidokna mawong amadi oiramgani nungti numit khudingi miyoibana hingbada thaubu direct natraga indirect sizine lambi da chatliba gari dagi hauraga chana thaknaba sungliba achaw machine na chingba si thauna salaiba kaya amani achaw industry thauna salairibani thau leiramdrabadi hojik chapkhatliba punamak ase thintharambasu ya thabak khudimaki afaba phattaba leibagumna leinungdagi thau singthokpa amasung sungdokpagi thabak asina pollution di thokhalle marakta leibak singda puriba achaw sungdoktriba thau gi pipe adu hoba yaurakpa matamda sungdoktriba thau aduna isingda chenthaраktuna water pollution thokhanbasu yaukre asida natana isingda leiriba apik pa thawai panba ngana chingba jiba singdasu sathina asokpo ohenki thau thiba thau singthoknaba honabada achaw umang kaya kokthokpa thengnakre asumna prithibhi gi mafam punamakta thau singthokpa toknaba warep kaya amasu launabagi mitin pangthokki renewable energy amasung solar power energy sizinaduna car amasung gari na chingba phawba electric vehicle rom da transformation tawnaba haunarakli aduga iramda Manipur asidasu 2010 dagi hauna Noida da leiba Jubilant energy kauba amana government ke yanaduna Manipur gi lamdagi 3957 square kilometer oina pak chawba mafam singda thau singthoknabagi thau thibagi thabak haunaba yanaki survey khara loikibag report tongal pause sing amasung online resource sing da phangba ngamle amasung thau singthoknabagi makun kunthra rom hutnabagi mafam khangdokpagi thabak loikhre hojik phawbada Manipur gi leinungdagi thau singthoknabagi leppa leitana chatharakpa thabak singda loikhiba thabak singda risk assessment demography survey pre-seismic EIA studies second phase geological survey stratigraphic mapping 418 LKM survey 2D seismic data acquisition 5273 LKM airborne survey extensive survey and identification of 30 drill sites asiguma thabak sing asi Manipur imag seminar manungda thau sungdokpa amadi singthoknabagi damakta loikraba thabakni haiduna tongan ba report singda pali atuba matamda thau singthokpagi thabak amadi thau sungdokpagi thabak Manipur dasu uba phanglagani haibasi thajabani adubu thabak khudimaki positive and negative side laibagumna mamangda panjakriba pollution adumaksu Manipur gi laimai asida sungsoi dana tagani afaba amaromda hairagana laibak asigi sel thumgi phibamda khara makhaidi kanabadi oigani adubu amangba amadi tongjaba kupna nainaba kupna khanthaba kupna khanaminabadi tangai fadabadi oire